Lakhipuronline puthokchaba February gi tang 13 ningthaukaaba numit ki Khomjinba Pao tabirasi. Ahanbada maruoiba Pao. Dwarka gi ising manungda laikraba saharda Pradhan Mantri Narendra Modi Arab Sagar da iruptuna laikhuram kre. Assam lengakna Manipuri lonbu associate official language oina warep laurakpada maikai kayadagi makhatana harau nungai phongdoknarakli. Wahengbam Bidapatina iba sereng lairik imagi sana thambal da phongkre. UCO RDC amadi apun bayai phaluk phulartol gi thongmi singna OB road bypass ki lambi gi nak yet sit sengbagi khongjeng changsin kre. Amukona sinduna Manipur gi tongan ba district singda sanaroi singi numit paksana pangthokre amasung ningtam kang tournament ki final da ujaw lairembi kangkhutna champion oikre. Haujik mapungoiba Pao tabirasi. Pradhan Mantri Narendra Modi na Arab Sagar gi aruba ising manungda iruptuna Dwarka gi ising manungda laikraba saharda laikram kre. Thoromasi Bharat ki puariga mari leinaba yamnamak maruiba thoroma moiki. Sahar asigi ina khulaba chanabi sing Pradhan Mantri na gaikomnaba utuna wahong matu katki. Masigi matangda mahakna social media X ta thadorokpa post amada thodogasi adhyatik amasung mutpa naidraba bhakti gi ariba yug amaga samnabagum phauki haina mahakna phongdokhi. February ki tang 19 da Assam lenga ki cabinet mifamna Manipuri lonbo Assam gi Kasar Hailakandi Karimganj amasung Hozai district da associate official language oina lausin khibaga mari leinana ngarang nongmaijing numit ayuki pung 12 tabada Lakhipur gi honorable MLA Sri Kausik Rai gi mahaki fulartol da leiba yumda tongan ba Manipuri CSO singi mihut singna chatuna Assam gi honorable CM Dr. Himanta Biswa Sharma amasung MLA Sri Kausik Rai gi maphamda Taubimal Khangba Phongdokre. Khongsat aduda Manipuri Development Council Assam gi chairperson Rina Singh, Dr. KN Chan, chairman Manipuri Language Protection Coordination Committee, Asangbam Shopon, General Secretary AMSU Central Committee, Thangjam Projen, President Maifa, Y Nadia Chan Singha, President Manipuri Sahitya Parishad Assam Lakhipur District Committee, RK Sanahal, President Athobaning Singlup, O Biramani, President Nahamarup Kasar, Manidhon Singha, Secretary Mitay Pukailup, Leisungbam Robindro Amasung, Sopon Asangbam, MLP Sisina Chingba Thauboroi Singna, Saruk Yaki Haina, Amsu Amasung, Maifagi Maiketigi Thadorok Pachero Lamada Hairi. Assam lengakna February ki tang 19 da Manipuri lona sibo Assam gi district mari Kasar Hailakandi Karimganj amati Hozai da Associate Official Language oina lauthokibada Society for Meitei Chambers of Commerce Assam gi maikitagi Assam gi Honorable CM Dr. Himanta Biswa Sharma amadi Cabinet Minister singi maphamda harau nungai phongdorakli Lubasigi President Khetrimayim Umananda General Secretary Okram Lakhikanta amadi Working President Bishwajit Sharma gi cherol amada Lakhipur gi MLA Kausik Rai Silchar gi MLA Dipayan Chakraborty Silchar gi MP Rajdeep Rai gi maphamda su Taubimal Khangba phongdorakli Manipuri lonbu associate official loan ama oina chanbituna achetpa khongpam ama handakta Assam lekangna laukiba warep adubu Manipuri leimalup Eastern Guwahati gi president NG Vijaya kaisamna lamjingtuna ngarang February gi tang 15 nongmaijing numit Guwahati Sadgaon da harau nungai ba phongdokpa gi mifam ama pangthokre sanglaba chahi ke mamang da gi talaklaba dabi asibu masak khangbiduna Assam lekangna khusin harakpa sida ikai khomna ningai oiraba Assam gi CM Dr. Himanta Biswa Sharma bu Lupki member kuding makna thamoi nunggi apenba loinana thagatpa phongdoragli Manipuri imana yaipare Joy I Awesome Manipuri leimana yaipare haiba khonjel ka loinana awa ana thidana khongjang asi changsin khibada chauna thodang lobi khiba Manipuri organization CSO kuding makki maphamda su awang mathakta Manipuri leimalup Eastern Guwahati ikai khomnamba phongdoragli Wahengbam Bidapatina iba sereng lairik imagi sana thambalda phongbagi thoromama ngarang South Barak Complex Binakandi Part 2 Kasar da phangthokre
Thoromaduda Sobam Jayanti President Chanura Khorjailup Lakhipur Ngangom Basanta Kumar Vice President Manipuri Sahitya Parishad Assam Dr. K.N. Chan Member Manipuri Advisory Board Sahitya Academy New Delhi Thokchom Bishanath President Naharol Khorirol Silup Dr. Naurem Bidasagar Associate Professor GC College Silchar Manipuri Sahitya Parishad Assam Lakhipur District Committee ki President Yumnam Nadia Chan amasung Retired Professor G. Narahari Sarmana Chingbana Mathang Sidna Mipam Athoiba Mithung amasung Akanaba Mithung Sing Oina Taistapamki Chang Kramayum Bididna Sayo Isai Sakhi Dr. Khaidem Ongbi Sagapam Merina Assistant Professor Nehru College na Larik Masaktaki Larik asigi matangda Mithung Singna Thagaladuna Barak Tampak ta Wahengba Bidapati Gumba AIB kaya Thorakpa asi Manipuri Sahitya ki Pukaida Achauba Kudol Amani Hairaduna Tungdasu Apapa Larik kaya Puthorakpa Oirasanu Haina Phongdoknaki Aroibada Sagapam Premabatina Thagat Wahai Pituna Ahanbagi Session Loisanki Nungtilgi Sahitya ki Thoramda Dr. Naurem Bidasagarna Watem Biduna Saideng Saidinabagi Thoroma Mapangthoki Haisnam Binana Taramna Upagi Warol Aduga Kabrabam Anita JPC Lakhipurna Thagat Wahip Lanthoki Thauramadu Ingudam Nilbirna Program Conduct Obiki Punna Shading Chamaga Taramari Yauba Imagi Sana Tambalda Lai Asida Mapan Naidraba Sahitik Ipakta Kumthaduna Sanajaning Bagi Ikau Lamba Kabigi Wakalon Uba Pang Like Asida Yauriba Saying Ayamba Teli Adumoinamang Atimba Saying Sing Asida Samaski Punsiki Saktambu Mapung Pana Uhan Mangambagi Aibigi Top Topa Mide Namasu Yauri Mahaki Kuida Mubagi Punsibu Yamamak Manam Hanjin Yang Silly Aibina Tola Taraba Shamastagi Hantana Tambiriba Waza Batana Masharup Oiriba Lairaba Lomi Shini Singi Damaktashu Micham Oiduna Chongthoraki Tola Taraba Micham Miyamna Kunaya Sigi Asing Mamio Shingni Haina Utli Makoi ki Mathakta Sakti Leba Nungaya Fabasina Ngame Haiduna Namthaba Shumduna Java Matawasibu Yaninda Bapongdu Nabigi Ayachet Potazabani Amabu Amabu anyway Imagi Sana Tambalda Mana Piningiba Wakalon Singaza Koi Merina and Hiram Badaya Marik Sungi Mana Nupi Satam Amasung Mana Nuksiba Magi Maribagi Kanjariba Amasung Majataki Kanjariba my Wakalon di Mapung Bare Aina Yadum Subsel Laga Lojage Aduna Aroibada Bidapatibu Mathang the Su Atakam Laitana Saitagi Ifut Asidagi Magi Potok Putorok Pangamba Ohenbi Waina Isogi Mapamda I Bidapati Join a Tony Jabagalona Na si Rabama Tamsida Isina no noble like Putopira Pasi the Singbagi de Puning Wakal the Yam Nungai the Popoga Loinana Isibu Yam the Tagatsaningi Lari Pomasi quietly Luba Numi Amakak never see a quite attention Kanam Tokpa like say Segi like say my park Oibu Asugumba like Amapomba the Nasi I coin a Tingnariba Borak Beri the Ladyba writers in the Tingnariba Ipalga the Am Kenagare Mogi de like I the press Mayama Malay at the help of Winaba Mayama Malay publisher lay I quite see that the Punamaxe Loina a hang Mangatania put Taklam Duda I can only say Robindranatki Matata it is a criticism to me Togudami Kasu Padar Sumahin Pay Adupati the Robindranat Balmiki Masatam criticism of Piramadu quite a lot of share to the Masagi Mapabungi Yatang Dungapuna Ram Bonda Patare Lokonju in any area Madedi Suti Sita is playing bank on the Matu Mapuro in a year. High Matam Sida Lokongin Nupi Urmirado Chakiasu Matung Mapuro Tung Yazum Zedaba Madedi Mapan Tok and Kapasum Zedaba Aduna Tongin Marum the Dam Mapuro when a Chaka Mikup to the Mamita Mapishi or General Pishi Chorpa Mashi Kari Palamdrino Haina Romidranatna Balmikida criticism PCC Kaya Pajagamasi criticism Togomji Matachari was no Nungai the singer I am a promise doctory question Mangam Bidabatiza Yamjana I the worry much like Sepoto over the Imating Dogeni Anisubuna Aroi Boina
आई खुद की मफम तसेंग हजिक मनपुरी साहित्य परिषद कोर्पास फान लापदगी पैसा की मरांग कायना लेरबनी अदुना करीम एप्लीकेशन में इबीरगा मसीद थाजन बिरो मथंग मथंग लाइक फोंगनगी थोंगमसी फोंगगी दमता मतेंग पांगजेगे हसी ख्वाइदरा दे खंगनजरी ngasi akhoi larik phongna na tawriba sida amna wana hona jarga bidabati na tawriba si ai thangor jo ai awa badu ai phillo jayaba ngasi ai isu leiri wari macha kya ta na leiri adudagi penasaba ju phongen khanjari larik ma phongna changi ba samasya mayama si phongba mi khudingna khangi haibagum ai si puthok pangam jadri ado ngasi akhoi gi manipur sahitya parishad ki vice president oibidi ba kai khunraba mingona pandabra oja NG basantan so haibiramle matungda kari ma phong double eragadi khoi application ama thabiro haidana machi wa phong asi oja wat ne mahan binu habisi oja da ko mana thamjari na adugo wa haidu ko jam lai ko thawro ko pangko pusin aina jam na kijeri se aduno oja khoi khuba khubidi base oja gi wakhan de khoi khuba khuni ba mayam se phongdok che gen khanjari ba mayam khuding asibu mateng pangbiu haibisi mtang aina sahitya parishad asam so ina kong nonjari aduga sumaina aikogi thodo endona roi bada bidabati gi wakhallon dagi aikogi samas asigi mage thim mage sahitya gi londa puta mayam am sijina rega sumaina lari puthok pirakpa mamanda soma phongre aduga gi waring gi am su phongre makhada notoina am su phongbagi orang lojare haiba asigo masing se khantharo rega chauthok cheningai ni ai se ni lai se ingolo bedi kuire pameli tabana tamsana phungo ngameli de se ji go me ai sala ko matanda ai na no si de ugi de phone de je sibem ki hello ai se kari paule loge ai na khumbi do ko pau ji le te da ai di wo na hai ba ama le bana taro ko ni Khanghanjaba ama lamdam asigi maming leraba Dr. Nandababu Singha MD Medicine Specialist Silchar Sodorghat Manaki Capital Point Taleriba Capital Diagnostic Center da nongmaijing khudingi layang ba hojare miyam gi khudongchana nabagi damak nongmaijing khudingi ayuki pung 13 dagi nungthilgi pung 2 phawba layanggadaba sida mangjona appointment lobining basingna telephone number 7002995161 natraga 7002995181 number asida call tobirakna ba hairi khanghanjaba loijare United Clubs Organization UCO Rural Development Committee RDC amadi Khunau Awang Lekai da leiba apunba yaifalup bulartol gi thomi singna OB Road bypass ki lambi gi nak yetta lamtu sengdokpa gi khongchang ama changsinkhre matam kuina dagi hairiba mafam asigi lambi paringda mongsong sana leiraklaba amoda kaising ngarang February gi tang kunmanga nongmaijing nimitta lupa sigi thomi yangkhai romna JCB sizinaduna sit sengbagi khongjang adu changsinki UCO gi president Khaidem Kanta RDC gi president Oinam Biramani apunba yaipalup ki president Changamayim Ibopisak yauna chathakiba khongjang aduda ngangom Niranjan Posangbam Rajbihari Saugaijam Raskishor Ingudam Nilbir Saugaijam Manigopal Moirangthem Biswajit Arambam Biro Ingudam Osok Kumar Changamayum Somores Khangembam Manglebna chingba mihoisingna saruk jaki mathangi nongmaijing dasu ayuki pung 6 tabada lambi gi nakyet sit sengbagi thorom makha chathaki gani haina UCO gi general secretary N Nandamhon gi cherola mada khangalakli All Manipur United Clubs Organization amuko gi bindeng makhada Manipur gi tongan tongan ba district singi area da sanaroi singi numit February gi tang kunmanga ngarang nomaijing numit ki nungthil pung ama makhai ta ba matamda paksana pangthok nakhre
Sanaroisingi numit nungi oiba wahanthok nainaduna amadi sana khonababu yokhatuna horakliba nahasingbu masamau phana thamduna matik chaba khunai ama oinanabagi pantamda thoramasi pangthokpani maramaduna amukona sanaroisingi numit asina lakpada pandamasibu phangnanaba pukning thokatpa oina thoramasi paksana pangthokpani hairi Kakching District United Clubs Organization na sinduna khulpalli wabagai terapasikta polo tournament pangthoki Imphal East ki oina SCDOC ground Khomjinba Pao lampak Khomjinba khunauda Thauri Chingbi amasung Jubilakpi masana sing pangthoki Thoubal district ki oina Angau Khongbal playground da district level thangta amasung Thauri Chingbi pangthoki Imphal West da thangta football amadi Thauri Chingbi ki thoram pangthoki Bishnupur district ki oina Ibudau Thangnarel committee hall da Ningthau Khong Kha khunauda Mukna Changdamna pangthoki Tupa menagi masana si hujik hujare Nungairaba Pao Khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana hakchangi cell amadi vital organ singbu mathau ningthina pangthok handuna e tong the leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna hakchang phana thambangamali magnetology scanning therapy asigi kanaba lobiu masimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layengzari chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified mobile number 9435070286 Bangladesh Manipuri Kang Federation Bangladesh na sinduna Bangladesh Maulubi Bazar gi Adampur Bazar Komolganj Naya Patan Kang Sangda Team Nipa na saruk jaduna February gi tang 19 dagi sanaba hokiba 69 suba ningtam Kang Tournament 2024 gi ngarang sanakiba final match da Ujau Lairembi Kangkhut Kunagaona Nityananda Kangkhut Mangolpurbu Panjal Mapan Taruk Tamaithiba piduna Ujau Lairembi Kangkhut Kunagaona Kuntaret suba ningtam Kang Tournament 2024 gi mapoi khi ngarang ayuk pung 13 da ima pantoi bida sanaroi singna athen pot kaduna khuramlaba matung Ujau Lairembi Kangkhut na tos ngamduna kangka pahauki aduga Nityananda Kangkhut na maikei khanki Kangkhut anina akan mamong da kangkap na khi half mamang da Kangkhut animakna panjal mari mari da leina khi matungda apipa matamda Ujau Lairembi Kangkhut na Nityananda Kangkhut bu panjal mapan taruk tamai thiba piduna Ujau Lairembi Kangkhut Kunagaona Kuntaret suba ningtam Kang Tournament 2024 gi mapoi khi aduga Nityananda Kangkhut Mongolpurna runners up ta khi final match asida
N Ashok Kumar na judge aduga TH Rupsan na timekeeper oiki Ujau Lairembi Kangkhut ki Kangloi Salam Pradeep na man of the final mana phangki aduga Mongolpur Nityananda Kangkhut ki Kangloi KH Sudhir na match of the series mana phangki final match asida Bangladesh Kang Federation ki president L Syamol Singh na chief guest Manipuri cultural complex ki convener Langoljam Jayanti Kumar Singh Bangladesh Kang Federation ki ex president Oza Birla K Munindro amadi Oza Pralhatna chief guest of honor oiduna champion amadi runners up ta mathangsina cash prize Bangladesh ki seloina singtara amadi singtaret khusinakhi Manipur dai lakhiba ben party ni mai ase khoi ningtam kam tournament ki kangsang da je mati ama moi ki show mati mu chagan Aroibata maruoiba pau amukhanna Dwarka gi ising manungda laikraba saharda Pradhan Mantri Narendra Modi Arab Sagar da irupduna laikhuram kre Assam lengakna Manipuri lonbu associate official language oina warep laurakpada maikai kayadagi makhatana harau numai phongdoknarakli Wahengbam Bidabatina iba sereng lairik imagi sana thambal da phongkre UCO RDC amadi apun bayai phalu pulartol gi thomi singna OB road bypass ki lambi gi nak yet sit sengbagi khongjeng changsin kre amukona sinduna Manipur gi tongan ba district singda sanaroi singi numit paksana pangtok kre amasung ningtam kang tournament ki final da Ujau Lairembi Kangkhutna champion oi kre Lakhipur online YouTube channel gi pau sandok jaba ngasigi oinadi matang asida loijare